Health Minister ga Naknaba miyoy ahum COVID-19 positive oire. Health Minister Jayanta Kumar di COVID-19 negative oikre pisumthong containment zone lauthokre. State asida COVID-19 gi case nongma gi masing hengalakpaga iroinana Health Minister L Jayanta Kumar ga Naknaba mari matani haiba miyoy ahum COVID-19 positive oire hairi. Pausi asina phangba pau amagi matung inna positive oiraglaba miyoy ahum asi Health Minister gi Makhuragi Machasingni makhoi pumnamak pisumthong oinam laikai dagi ni haire. Positive oirakpa asigi matangda phangba pau gi matung inna Health Minister ga Naknaba mari matani haiba positive oiraba miyoy ahum asigi manungda miyoy ama tha asigi chechet kunga mari da accident gi thogdok amaga mari leinana layengnaba Sija hospital da pukhatki haire. Miyoy asi chingnabadagi COVID-19 test tawrubada ngarang positive oire haiba khanglakhibane. Positive oiraba miyoy asigi imung manunggi miyoy sing si test tawbada miyoy asigi macha nupa yauna Health Minister gi Makhuragi macha amasu COVID-19 positive oiram khibane. Positive oiraba miyoy sing COVID care da admit tawkhre haire. Positive oirakpa asiga mari leinana Health Minister yauna Minister gi office ki staff sing imung manung gi miyoy sing COVID-19 test tawkhre. Laibak favadi Health Minister yauna atai miyoy sing di COVID-19 negative oire haire. Hiram asiga mari leinana Health Minister L Jayanta Kumar na thadorkiba warol amada COVID-19 na maram oiduna mahaki mari mata sing COVID-19 positive oirakpadagi khudakta office ki staff sing amade imung manunggi miyoy sing COVID-19 test tawkhre. Laibak phabadagi miyoy ani natana atai di negative oire makoi animak pisum thongdagi ni positive oirakpa siga mari leinana state lengang na piriba SOP gi chatna kanglon gi matung inna positive oiraba miyoy sing asi COVID care de admit tawkhre pisum thong containment zone lauthoklagani COVID-19 virus asi midna uba phangdaba thajarudaba kayada sandokan ba laichet amani laichet asi mathang kanada sandorakadage tamba ngamde laichet asi gi vaccine hogjikmaki oina puthokpa ngamdre. Maram aduna laichet asibu sandoktanaba amatta ngairaba lambede laingakna piriba SOP ngakna chatpa asini. Amaromda minister gi mari mata positive oirakpa asi matau karamna oiraklibano haiba health department na kupna thijinba hokre. Hogjikmaki oina positive oirakpa asigi matangda chapchana khangba ngamdre. Nakal amaromda Sija hospital da positive oirakpaga mari leinana hospital asigi mari suba floor da leiba male general ward sil toksin khre makhatana laichet asi sandoktanaba akanba section thorang sing lokhatle hairi.